Jelargi degenerated kemasing hantaba ngamloi haina sikang khangduna lakhibadu Ministry of Home Affairs ki pressure da degenerated kemasing hantabada yanamba purakre chingning khaibana maram oiraga Churachandpur da awatpana pik thale airlift tawduna Churachandpur da mathau taba tengbang polam pikre pinja ki mau hengat haliba tilhau chanamna cancer dagi ngakthupunga study amagi matungina tilhau chanamna chinjak pumau hengat hanbagi mathakta hakchang bu cancer dagi ngakthokpada sumateng pangba ngamba yai haidi Tilau chanam amadi nakupi na chingba singi makhal sing asibu allium vegetable haina khangnai makhoi asi malengi mafam ayambada hauba imung khudingda yamna maru oina sijinnaba mana masing singni mamangda chasaba study singda allium vegetable singda yawba flavano amasung organo sulfur na chingba compound ke asi bioactive oi haiba khangkhrabani study kharadadi hariba mana masing sing asi na hakchang da cancer develop tawrakpada thinthali haina utkiba laikre allium vegetable sing chang yamna chabana cholesterol cancer narakpadagi ngakthopang ambra haibigi matangda khangnana bagi damak China Medical University gi makhada laiba First Hospital gi scientist sing na thijin khre hari skin cancer yadna bowel cancer haraga sukhangna ba Collateral cancer haibasi United States ki nupa amasung nupi singna khwaidagi chang yamna naganba cancer makhalni hari red meat natragana process tawraba meat sing yamna chabana chingmana cancer na halakpa yaba maram kayadi scientist sing na hanadagi khanglabani adubu cancer ngakthopa ngamba chinjak singi matangdadi thoidongna khangnadri allium vegetable sing asina bowel cancer nabagi chang hanthamba ngambra haibagi matangda scientist sing na thijinba haukiba leire makhoi adugi marakta kharadi yamna kanaba phangba thengnaragasu atei atopa kharadi kanaba khajiktang phangba natragana sungphang phangdabagi khudam thengnaki result singi marakta khenaba yaribasigi maramasi data collect tawbagi mawongda khenaba nasu oigini haina anauba study asida saruk yakiba scientist singna thajari khudam oina study kharadana allium vegetable gi manung chaliba mana masing khudimak analyze tawnaba group amada yaholi aduga study kharadadi kaya common oidaba allium vegetable khara yahon khide hai maram sing asi khanglaba matungda scientist sing aduna allium vegetable singna cholesterol cancer gi matangda kari kana bapi bagi haibadu mayek singna khanglaba study makhala ma chathagi anaba makhala sigi matungina sijinna bagi dama makhoina leifam amadi chahi chap manaba Colorectal cancer narba mioi chanipan ga kuntra ga humdoi da nadaba mioi chanipan ga kuntra ga humdoi ga changdamna duna yengki participants sing adobo interview lawrami amadi akhanaba questionnaire makhal kya sijinaduna makhoi gi chaba thakpa gi heina bising record torami researcher sing aduna thajarambagam chamanana mioi amana allium vegetable sing chaba gi chang amadi Colorectal cancer narakpagi risks anigi marakta yamna chaba mari ama leiramba thengnaki allium vegetable khwaidagi chang yamna chaba mioi sing aduna khwaidagi chang yamdaba chaba mioi sing adudagi colorectal cancer narakpa yabagi risks chada 79 gi chang da hanthaba thengnaki hariba thawong asi allium vegetable sing loina suna chabada su uba fangki aduga akangnaba chanam gi mau leg tilau makhal ama tilau amasung ising tilau asina chingba sing asi chabada su uba fangki research adugi senior author oriba Dr. Lina allium vegetable sing chang yamna charibagi matik colorectal cancer ngakthopa ngambagi chang su heli haibase thijiliba sidagi khangli hairi lainari bamari asi nupa amasu nupi singi marakta su chamanana uba fangki mamangda chathakiba study singdadi nupa nupi khenabagi matungina khenabi result fangki aduna handaki thawang ase yamna nungai ningai ni oiri hana pangthokiba research singda chayena bakhara leirabasu allium vegetable chabaga colorectal cancer ga lainariba mari asidi mayek sengba hengalagli khudam oina southern European participants sing da chathakiba study amada allium vegetable sing chabagi chang khenabagi matungina colorectal cancer dagi ngakthopagi chang so khenaba thengnaki masiga chamanana hena paksana pangthokiba thijinba amada so allium vegetable sing chabaga colorectal cancer olakadaba adenomatous polyp sing hakchang da leibaga mari leinaba thengnaki allium vegetable sing chang yamna chabaga colorectal adenomatous polyp ki chang hanthabaga mari leinaramba yai haina scientist sing nasu phongdoki allium kanglup ki manama sing asina punsi mahing honghanduna colorectal cancer gi risks hanthali haina Dr. Lina thajai tasingna maki so siguma manama sing khaktana tasingna risks adu hanthanba ngamdraba so atopa dietary changes singa pulabadi soidana kanaba phangani allium vegetable marang kaina yawba daina cancer gi risks ta
ꯍꯣꯡꯍꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤꯕ ꯌꯥꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕꯒꯤ ꯃꯑꯣꯡ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯗꯨꯗ ꯌꯥꯎꯕ ꯀꯦꯃꯤꯀꯦꯜ ꯀꯝꯄꯣꯖꯤꯁꯟꯁꯤꯡꯗ ꯍꯣꯡꯍꯟꯕ ꯌꯥꯏ꯫ ꯃꯔꯝꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗꯗꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯅ ꯇꯧꯕ ꯁ꯭ꯇꯗꯤꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯖꯜ ꯐꯪꯂꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯆꯞ ꯆꯥꯅ ꯂꯦꯞꯊꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯥꯡꯗ ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯍꯥꯞꯄꯅ ꯃꯍꯥꯎ ꯍꯦꯟꯒꯠꯍꯟꯕꯒꯤ ꯃꯊꯛꯇ ꯀꯣꯂꯣꯔꯦꯁꯇꯜ ꯀꯦꯟꯁꯔꯒꯤ ꯔꯤꯛꯁꯁꯨ ꯍꯟꯊꯍꯟꯒꯅꯤ ꯍꯥꯏꯔꯤ꯫